ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯕꯥꯏꯀꯤꯡꯒꯤ 에피ꯁꯣꯗ 66 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯃꯥꯡꯒꯤ 에피ꯁꯣꯗꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ, ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ 에피ꯁꯣꯗꯇꯒꯤ ꯈꯪꯈ꯭ꯔꯦ, ꯋꯦꯁꯦꯛꯁꯀꯤ ꯁꯦꯅꯥꯄꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤꯅ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯔꯤꯕ ꯑꯦꯊꯦꯜꯔꯦꯗꯄꯨ ꯃꯃꯥ ꯖꯨꯗꯤꯊꯅ ꯃꯅꯥꯎꯅꯨꯄꯥ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯇ ꯌꯦꯡꯖꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯠꯅꯤꯡꯗ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯖꯨꯗꯤꯊꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯦꯊꯦꯜꯔꯦꯗꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯀꯣꯡꯈꯠꯂꯒ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ 에피ꯁꯣꯗ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯥ 에피ꯁꯣꯗ 66 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯑꯦꯊꯦꯜꯔꯦꯗꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯗꯒꯤ ꯍꯧꯔꯦ꯫ ꯍꯧꯖꯤꯛ ꯑꯁꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯣꯏꯅ ꯂꯩꯔꯣꯟ ꯆꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯁꯤꯁꯨ ꯅꯍꯥꯟꯈꯩ ꯌꯥꯟ ꯃꯥꯡꯗꯨꯅ ꯅꯥꯔꯒ ꯂꯩꯔꯨꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯅꯥꯕꯗꯒꯤ ꯐꯒꯠꯇꯨꯅ ꯃꯐꯝꯁꯤꯗ ꯆꯪꯉꯛꯄꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯃꯥ ꯖꯨꯗꯤꯊ ꯍꯣꯏꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯅꯔꯤ꯫ ꯖꯨꯗꯤꯊꯅꯁꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯧꯒꯠꯂꯒ ꯂꯥꯛꯄꯁꯤꯗ ꯍꯔꯥꯎꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯦꯜꯁꯋꯦꯠꯇ ꯃꯁꯥ ꯁꯣꯟꯅ ꯆꯪꯁꯜꯂꯛꯏꯕ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯁꯝꯅꯕꯒꯤꯗꯃꯛ ꯊꯥꯖꯟꯈ꯭ꯔꯦ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯌꯥꯝꯗ ꯉꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯕ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯃꯃꯥ ꯖꯨꯗꯤꯊꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯗꯀꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯥꯖꯗ꯭ꯔꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯏꯍꯧꯅ ꯆꯪꯁꯜꯂꯛꯂꯤ꯫ ꯃꯌꯥꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯌꯦꯡꯂꯒ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯃꯥꯗ ꯈꯣꯟꯖꯦꯜꯁꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯨꯗꯤꯊꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇ ꯈꯪꯍꯧꯗꯦ, ꯑꯩꯁꯨ ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯅꯌꯥꯝꯕꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤꯕꯗꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈ꯭ꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯥꯎꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯀꯞꯅ ꯀꯞꯅ ꯗꯗꯥꯅ ꯉꯁꯤ ꯑꯩꯕꯨ ꯈꯪꯍꯧꯗꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯃꯥ ꯖꯨꯗꯤꯊꯅ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯌꯥꯟ ꯇꯥꯔꯛꯂꯤꯕꯁꯤ ꯌꯥꯝ ꯐꯔꯕꯅꯤ꯫ ꯏꯃꯥꯗꯤ ꯅꯈꯣꯏꯅꯤꯃꯛ ꯑꯩꯉꯣꯟꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯊꯦꯜꯔꯦꯗꯀꯤ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅꯁꯨ ꯃꯌꯥꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯗ ꯌꯦꯡꯖꯗꯨꯅ ꯗꯗꯥ, ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ, ꯑꯩ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯚꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯜꯒꯤꯅ ꯂꯨꯆꯤꯡꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏ ꯖꯦꯇꯜꯐ꯭ꯂꯥꯅꯣꯁ ꯍꯣꯏꯁꯤ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯅ ꯂꯩꯔꯤꯕ ꯏꯚꯤꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯎꯆꯤꯟꯅꯥꯆꯤꯟꯅ ꯃꯐꯝꯁꯤ ꯐꯥꯎꯕꯗꯤ ꯌꯧꯕ ꯉꯝꯂꯤ꯫ ꯍꯦꯜꯒꯤꯅꯁꯨ ꯃꯄꯥ ꯏꯚꯤꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤ ꯍꯣꯏ ꯖꯦꯇꯜꯐ꯭ꯂꯥꯅꯣꯁ ꯍꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯏꯚꯤꯟ ꯍꯣꯏꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯅ ꯎꯅꯥ ꯋꯥꯅꯥꯅ ꯀꯨꯞꯁꯟꯗꯨꯅ ꯁꯥꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯚꯤꯟꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯤ ꯅꯣꯡ ꯌꯨꯁꯟꯕꯗꯒꯤ ꯃꯁꯥꯁꯤ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯃꯆꯤꯗ ꯇꯥꯁꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯚꯤꯟꯗꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯚꯤꯟꯅꯁꯨ ꯃꯆꯥ ꯍꯦꯜꯒꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯍꯜꯂꯛꯄ ꯑꯁꯤꯗ ꯂꯦꯡꯒꯣꯟꯅꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯖꯦꯇꯜꯐ꯭ꯂꯥꯅꯣꯁ ꯍꯣꯏ, ꯐ꯭ꯂꯣꯀꯤ ꯍꯣꯏꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯏꯚꯤꯜꯅ ꯖꯦꯇꯜꯐ꯭ꯂꯥꯅꯣꯁꯇ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯅ ꯃꯔꯨꯞ, ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯉꯁꯤꯗꯤ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯇꯧꯈꯤꯕ ꯏꯔꯥꯟꯗꯨꯒꯤꯗꯃꯛ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯗꯤ ꯄꯥꯝꯂꯝꯂꯣꯏ ꯈꯪꯏ, ꯑꯗꯨꯕꯨ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯄꯥꯝꯗ ꯑꯩꯕꯨ ꯀꯟꯕꯗꯤ ꯂꯥꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯍꯥꯏꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯍꯣꯡꯂꯕꯅꯤ ꯃꯔꯨꯞ, ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯣꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯏꯚꯤꯟꯁꯤ ꯀꯞꯆꯗꯨꯅ ꯖꯦꯇꯜꯐ꯭ꯂꯥꯅꯣꯁꯀ ꯂꯦꯡꯒꯣꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯤꯅ ꯉꯁꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯕꯗ ꯐ꯭ꯂꯣꯀꯤꯁꯨ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯀꯦꯗꯒꯟꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯥꯏꯕꯔꯒꯤ ꯃꯌꯥꯝ ꯄꯨꯟꯐꯝ ꯖꯒꯥ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯋꯥ ꯈꯔ ꯈꯟꯅꯅꯕꯒꯤꯗꯃꯛ ꯑꯥꯏꯕꯔꯅ ꯁꯚꯥ ꯑꯃ ꯀꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯥꯏꯕꯔꯅ ꯃꯌꯥꯝꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ, ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯀꯗꯧꯔꯤꯕꯁꯤ ꯑꯩꯒꯤ ꯀꯦꯗꯒꯠꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯀꯦꯗꯒꯠ ꯁꯤꯇꯤ ꯑꯁꯤ ꯁꯨꯝ ꯆꯥꯎꯊꯣꯔꯛꯂꯕꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯁꯤꯇꯤ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯁꯤꯇꯤ ꯑꯁꯤ ꯑꯩꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝ ꯍꯣꯡꯂꯕꯅꯤ꯫ ꯑꯩꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯅ ꯀꯦꯗꯒꯠꯀꯤ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯆꯦꯛꯁꯟꯅ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯣꯏꯅ ꯈꯟꯕꯤꯔꯝꯕꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ, ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯔꯨꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯔꯛꯄꯗ ꯃꯌꯥꯝꯒꯤ ꯃꯣꯠ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯌꯥꯝꯅ ꯀꯔꯤꯝꯇ ꯆꯤꯡꯅꯕ ꯐꯥꯎꯕꯤꯒꯅꯨ꯫ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯝꯗꯝ ꯑꯁꯤ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯒꯅꯤ꯫
ꯍꯧꯖꯤꯛꯇꯤ ꯂꯝꯗꯝꯁꯤꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯀꯣꯛꯊꯛꯇ ꯊꯣꯡꯒꯠꯆꯔꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯅꯤꯌꯣꯝ ꯈꯔꯗꯤ ꯍꯣꯡꯇꯣꯛꯄ ꯇꯥꯔꯦ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯖꯨꯗꯤꯠꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯦꯊꯦꯜꯔꯦꯠꯀꯤ ꯅꯨꯄꯤꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯐꯤ ꯈꯔ ꯌꯣꯝꯕꯤꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯑꯦꯊꯦꯜꯔꯦꯠꯀꯤ ꯅꯨꯄꯤꯁꯤꯅ ꯃꯅꯦꯝ ꯖꯨꯗꯤꯠꯇ ꯑꯗꯣꯝꯅ ꯇꯧꯕꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯖꯨꯗꯤꯠꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯅꯪꯒꯤ ꯐꯤ ꯈꯔ ꯌꯣꯝꯂꯤꯕꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩꯁꯟꯕꯒꯤ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯅꯕꯨꯛꯇꯁꯨ ꯅꯆꯥ ꯑꯃꯠꯇ ꯌꯥꯍꯧꯗ꯭ꯔꯦ ꯑꯩꯅꯁꯨ ꯅꯪꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯅꯪ ꯌꯨꯝꯗ ꯍꯟꯗꯨꯅ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯑꯦꯊꯦꯜꯔꯦꯠꯀꯤ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯒꯤꯗꯃꯛ ꯏꯃꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯔꯝꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯍꯥꯟꯅꯗꯒꯤ ꯄꯥꯝꯗꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯖꯨꯗꯤꯠꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟꯗꯤ ꯑꯩꯉꯣꯟꯗꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯒꯅꯨ ꯍꯥꯏꯔꯤ ꯑꯦꯊꯦꯜꯔꯦꯠꯀꯤ ꯅꯨꯄꯤꯁꯤꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯔꯦꯠꯅ ꯍꯟꯇꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯏꯃꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯔꯛꯂꯤ ꯖꯨꯗꯤꯠꯅ ꯑꯩꯅ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯑꯁꯤ ꯃꯤꯑꯣꯏ ꯑꯇꯩꯒꯗꯤ マ나ꯗꯕꯅꯤ ꯑꯗꯨꯅ ꯅꯪꯅꯁꯨ ꯐꯖꯅ ꯈꯪꯕ ꯉꯝꯃꯔꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯃꯈꯥ ꯇꯥꯅ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯕꯗꯤ ꯅꯪ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ ꯅꯪꯅ ꯁꯤꯗꯒꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯔꯦꯠꯇꯒꯤ ꯍꯦꯟꯕ ꯅꯤꯄꯥ ꯑꯃ ꯐꯪꯕ ꯑꯣꯏꯖꯔꯣ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯤ ꯑꯦꯊꯦꯜꯔꯦꯠꯀꯤ ꯅꯨꯄꯤꯁꯤꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅꯁꯨ ꯏꯁꯣꯔꯗ ꯅꯤꯖꯒꯅꯤ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯅꯪꯒꯨꯝꯕ ꯃꯃꯥ ꯑꯃꯗꯤ ꯑꯣꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯖꯨꯗꯤꯠꯅꯁꯨ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯑꯆꯨꯝꯕꯅꯤ ꯅꯨꯄꯤꯃꯆꯥ ꯑꯩꯅꯁꯨ ꯃꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯗ ꯅꯤꯖꯒꯦ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯦꯒꯥꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯁꯤꯗ ꯑꯥꯏꯕꯔꯅ ꯃꯥꯒꯤ ꯚꯥꯁꯟꯁꯦ ꯑꯗꯨꯃꯛ ꯃꯌꯥꯝꯁꯤꯗ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯥꯏꯕꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯥꯖꯕ ꯃꯤ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯃꯤ ꯃꯈꯣꯏꯁꯤꯡꯒꯤ ꯋꯥ ꯈꯛꯇ ꯑꯣꯏꯅ ꯇꯥꯔꯅꯤ ꯂꯝ ꯇꯨꯒꯤ ꯌꯦꯠꯅꯕ ꯑꯣꯏꯔꯣ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯑꯣꯏꯔꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯊꯥꯖꯕ ꯃꯤ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯃꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯆꯥꯎꯅ ꯂꯦꯞꯀꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅꯤꯡꯂꯤꯕ ꯋꯥꯐꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯇꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯃꯈꯣꯏꯗꯨ ꯃꯌꯥꯝꯒꯤꯗꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯌꯥꯝꯒꯤ ꯅꯆꯥꯅꯁꯨꯁꯤꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯃꯌꯥꯝꯗ ꯁꯟꯗꯣꯛꯄꯤꯔꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯁꯤ ꯃꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ ꯁꯤꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯃꯈꯣꯏꯗꯨ ꯑꯣꯏꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯊꯨꯒꯥꯏꯕꯅꯤ ꯇꯥꯟꯖꯥ ꯐꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯒ ꯄꯨꯟꯁꯤꯟꯗꯨꯅ ꯁꯤꯇꯤꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯁꯨ ꯍꯣꯠꯅꯔꯤ ꯃꯌꯥꯝꯅꯁꯨ ꯃꯁꯤꯕꯨ ꯄꯥꯝꯕꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ ꯃꯌꯥꯝꯁꯤꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯃꯌꯥꯝꯕꯨ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯁꯤꯇꯤꯁꯤꯕꯨ ꯀꯜꯂꯨꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯃꯌꯥꯝꯁꯤꯅꯁꯨ ꯃꯗꯨꯃꯛ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯊꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯌꯦꯡꯅꯤꯡꯗꯕꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ ꯃꯌꯥꯝꯁꯤꯅꯁꯨ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯌꯧ ꯌꯧ ꯂꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯤꯁꯛꯇꯤ ꯃꯅꯥꯎꯄꯥ ꯑꯥꯏꯕꯔꯒꯤ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡ ꯃꯕꯨꯛ ꯐꯠꯇꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ ꯑꯥꯏꯕꯔꯁꯨ ꯃꯌꯥꯝꯕ ꯕꯤꯁꯛꯅ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯈꯥꯅ ꯑꯗꯨꯃꯛ ꯌꯦꯡꯖꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯖꯨꯗꯤꯠꯅ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯇ ꯍꯧꯖꯤꯛꯃꯛ ꯅꯪꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯑꯦꯜꯐ꯭ꯔꯦꯗ ꯅꯪꯅ ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯌꯥꯝꯁꯤꯅꯁꯨ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯧꯔꯛꯂꯤ ꯃꯈꯣꯏꯅ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯃꯐꯝꯁꯤꯗ ꯅꯪꯒꯤ ꯃꯈꯥꯗ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯤꯡꯊꯧꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯌꯥꯝꯕꯁꯨ ꯌꯥꯎꯔꯝꯕꯗꯒꯤ ꯑꯩꯅ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯕ ꯄꯥꯝꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯃꯥ ꯖꯨꯗꯤꯠꯇ ꯆꯤꯡꯅꯅ ꯌꯦꯡꯂꯛꯂꯒ ꯑꯩꯒꯤ ꯏꯌꯥꯝꯕꯗ ꯍꯥꯏꯕ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ ꯖꯨꯗꯤꯠꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯠꯀꯤ ꯍꯟꯇꯛꯀꯤ ꯃꯤꯁꯤ ꯑꯗꯨ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯁꯤꯈꯤꯕ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯥꯒꯤ ꯆꯤꯡꯅꯕꯁꯦ ꯁꯨꯝ ꯍꯦꯟꯀꯠꯂꯛꯂꯤ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯃꯥ ꯖꯨꯗꯤꯠꯇ ꯋꯥꯐꯝꯁꯤꯡꯗꯨ ꯏꯃꯥꯅ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯅꯨ ꯁꯦꯡꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯖꯨꯗꯤꯠꯅ ꯃꯇꯝ ꯑꯃ ꯅꯪꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯂꯤꯕ ꯑꯗꯨꯗ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯋꯥꯐꯝ ꯑꯁꯤ ꯃꯁꯥꯅꯁꯨ ꯌꯥꯖꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯌꯥꯝꯕꯒꯤ ꯃꯃꯤꯠꯇꯨ ꯎꯕꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯈꯥ ꯇꯥꯅꯁꯨ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯄ꯭ꯂꯥꯟ ꯇꯧꯔꯛꯀꯗꯣꯔꯤ ꯅꯌꯥꯝꯕꯅ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤ ꯅꯪꯅ ꯃꯨꯟꯈꯤꯕꯒꯤꯗꯃꯛ ꯁꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯝꯗꯦ
ꯃꯁꯤꯒꯤꯗꯃꯛ ꯏꯃꯥꯅ ꯃꯉꯣꯟꯗ ꯍꯨ ꯄꯤꯖꯈꯤꯕꯅꯤ ꯏꯆꯥ ꯑꯃ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥ ꯑꯃ ꯍꯥꯠꯄ ꯍꯥꯏꯕ ꯃꯃꯥꯗꯨ ꯑꯣꯏꯔꯕꯅꯤ ꯃꯁꯤ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯖꯨꯗꯤꯠꯁꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯃꯥꯗ ꯌꯥꯝ ꯄꯦꯟꯗꯅ ꯌꯦꯡꯉꯛꯂꯒ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯝꯂꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯤ ꯌꯥꯡꯈꯥꯏꯕ ꯊꯨꯒꯥꯏꯕ ꯂꯣꯏꯅ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛ ꯑꯦꯜꯐ꯭ꯔꯦꯗꯁꯤ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯨꯒꯥꯏꯔꯤ ꯃꯃꯥ ꯖꯨꯗꯤꯠꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯑꯦꯜꯐ꯭ꯔꯦꯗꯅ ꯇꯧꯔꯤꯕꯁꯤ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯊꯨꯒꯥꯏꯕ ꯂꯪꯈꯥꯏꯕ ꯌꯥꯕ ꯂꯪꯈꯥꯏꯔꯕ ꯃꯇꯨꯡ ꯃꯁꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯖꯨꯗꯤꯠꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯒꯗꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯍꯟꯗꯛ ꯃꯇꯝ ꯁꯥꯡꯅ ꯇꯨꯝꯂꯨꯕ ꯑꯗꯨꯗꯒꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯤꯡꯊꯧꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯪꯅ ꯉꯁꯤ ꯎꯠꯂꯤꯕ ꯅꯑꯣꯡ ꯅꯇꯧ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪꯁꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯎꯔꯦ ꯊꯃꯣꯏ ꯁꯣꯟꯊꯅ ꯀꯞꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯐꯅ ꯃꯒꯨꯟ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯂꯕꯁꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗ ꯑꯣꯟꯊꯣꯛꯀꯗꯧꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯉꯁꯥꯏꯒꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒꯗꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯨꯝ ꯊꯃꯣꯏ ꯁꯣꯟꯊꯗꯨꯅ ꯋꯥꯈꯜ ꯄꯤꯛꯁꯟꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯀꯞꯇꯨꯅ ꯂꯩꯕ ꯋꯥꯈꯜ ꯁꯣꯟꯊꯕ ꯍꯥꯏꯕꯁꯤꯅ ꯑꯁꯣꯟꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯗꯥꯏꯇ ꯀꯌꯥ ꯑꯃ ꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯆꯠꯀꯗꯕꯅꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄꯁꯨ ꯌꯥꯏ ꯃꯗꯨꯁꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯇꯧꯗ ꯌꯥꯗꯕꯅꯤ ꯅꯪꯁꯨ ꯑꯦꯜꯐ꯭ꯔꯦꯗ ꯋꯦꯁꯦꯁꯀꯤ ꯅꯤꯡꯊꯧ ꯑꯃꯅꯤ ꯑꯗꯨꯅ ꯅꯨꯄꯤꯒꯨꯝꯅ ꯊꯃꯣꯏ ꯄꯦꯠꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯖꯨꯗꯤꯠꯁꯤ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯇ ꯊꯧꯅꯥ ꯂꯩꯒꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯀꯞꯄ ꯑꯁꯤ ꯇꯣꯛꯊꯣꯛꯇꯨꯅ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯒꯠ ꯁꯤꯇꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯁꯛꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯄꯥꯏꯕ ꯕꯨꯙꯒꯤ ꯃꯨꯔꯇꯤ ꯃꯆꯥ ꯑꯁꯤ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯐꯝꯂꯒ ꯙ꯭ꯌꯥꯟ ꯇꯧꯕ ꯇꯝꯗꯨꯅ ꯂꯩꯔꯤ ꯃꯅꯥꯛꯇ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯑꯥꯏꯚꯔꯅ ꯃꯥꯒꯤ ꯅꯨꯄꯤ ꯐꯦꯗ꯭ꯔꯤꯁꯇ ꯅꯪꯅ ꯃꯍꯥꯛꯄꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐꯦꯗ꯭ꯔꯤꯁꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯚꯔꯅ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯤꯁꯛꯅꯤ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯁꯨꯅꯤ ꯕꯤꯁꯛꯅ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄ ꯐꯥꯎꯋꯦ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯈꯪꯂꯦ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯇꯕ ꯌꯥꯔꯣꯏ ꯑꯩꯅ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯕꯤꯁꯛꯄꯨ ꯍꯥꯠꯂꯕꯗꯤ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨ ꯀꯤꯕꯗꯒꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯔꯤ ꯐꯦꯗ꯭ꯔꯤꯁꯅ ꯅꯪꯅ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯍꯦꯛ ꯇꯧꯔꯨꯔꯕ ꯅꯪꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯒꯗꯧꯔꯕꯅꯤ ꯃꯁꯤꯃꯁꯨ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯅ ꯃꯗꯨꯗ ꯀꯔꯤꯒꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐꯦꯗ꯭ꯔꯤꯁꯅ ꯑꯥꯏꯚꯔ ꯅꯪꯗꯤ ꯏꯁꯣꯔꯅꯤ ꯃꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯁꯨ ꯉꯥꯛꯄꯤꯕ ꯌꯥꯎꯗꯕ ꯏꯁꯣꯔꯗꯨ ꯅꯠꯇꯦ ꯊꯧꯖꯥꯟ ꯍꯩꯕ ꯏꯁꯣꯔꯗꯨꯕꯨꯅꯤ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯔꯤꯕ ꯏꯁꯣꯔ ꯑꯁꯤ ꯉꯥꯛꯄꯤ ꯍꯩꯕ ꯊꯧꯖꯥꯟ ꯍꯩꯕ ꯏꯁꯣꯔ ꯑꯗꯨꯕꯨꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯣꯗꯤꯟꯒꯨꯝꯕ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯁꯨ ꯐꯦꯗ꯭ꯔꯤꯁꯀꯤ ꯉꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ ꯐꯦꯗ꯭ꯔꯤꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯁꯤ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯨ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯎꯕꯗ ꯍꯪꯒꯣꯏ ꯇꯨꯒꯠꯆꯕ ꯐꯥꯎꯗꯨꯅ ꯇꯥꯊꯤꯕꯗꯨ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯑꯥꯏꯚꯔꯅ ꯑꯩꯁꯨ ꯈꯪꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯕ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯐ꯭ꯂꯣꯀꯤꯅ ꯍꯧꯖꯤꯛ ꯂꯃꯥꯡ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯌꯦꯡꯖꯗꯨꯅ ꯏꯚꯤꯟꯒ ꯖꯦꯇꯜꯐ꯭ꯂꯥꯠꯅꯣꯁꯀ ꯅꯨꯡꯁꯤꯅꯔꯛꯄꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯑꯃ ꯐꯥꯎꯖꯗꯨꯅ ꯂꯩꯔꯤ ꯃꯅꯨꯡꯂꯣꯝꯗꯅ ꯏꯚꯤꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯐ꯭ꯂꯣꯀꯤ ꯍꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯡꯅꯕꯒꯤꯗꯃꯛ ꯐꯤ ꯌꯣꯝꯁꯟꯅꯗꯨꯅ ꯃꯌꯥꯝꯁꯤ ꯇꯌꯥꯔꯤ ꯂꯣꯏꯅ ꯇꯧꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯐ꯭ꯂꯣꯀꯤꯅꯁꯨ ꯄ꯭ꯔꯕꯞ ꯆꯪꯉꯛꯇꯨꯅ ꯌꯦꯡꯕꯗ ꯖꯦꯇꯜꯐ꯭ꯂꯥꯠꯅꯣꯁꯇꯤ ꯇꯌꯥꯔꯤ ꯑꯃꯠꯇ ꯇꯧꯗꯕꯤꯗ ꯂꯩꯔꯝꯂꯤ ꯐ꯭ꯂꯣꯀꯤꯅ ꯖꯦꯇꯜꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯖꯦꯇꯜꯐ꯭ꯂꯥꯠꯅꯣꯁꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤꯒ ꯏꯪꯒꯤꯠ ꯇꯧꯅꯗꯨꯅ ꯐ꯭ꯂꯣꯀꯤꯗ ꯑꯩꯁꯨ ꯍꯧꯖꯤꯛ ꯇꯌꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯐ꯭ꯂꯣꯀꯤꯁꯨ ꯉꯁꯤꯒꯤ ꯖꯦꯇꯜꯒꯤ ꯃꯤꯠꯌꯦꯡꯁꯤꯗꯗꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯖꯦꯇꯜꯐ꯭ꯂꯥꯠꯅꯣꯁꯅ ꯏꯚꯤꯟꯒꯤ ꯅꯨꯄꯤꯁꯤꯗ ꯂꯥꯏ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯅꯪꯗꯤ ꯆꯠꯅꯕꯒꯤꯗꯃꯛ ꯇꯌꯥꯔꯤ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ ꯏꯚꯤꯟꯒꯤ ꯅꯨꯄꯤꯁꯤꯅ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯖꯦꯇꯜꯐ꯭ꯂꯥꯠꯅꯣꯁꯅ ꯃꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯅꯪꯗꯤ ꯇꯁꯦꯡꯅ ꯇꯝꯅ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯍꯥꯠꯄꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯅꯪꯒꯤ ꯑꯣꯏꯅ ꯖꯒꯥ ꯑꯁꯦꯡꯕꯗꯤ ꯃꯐꯝꯁꯤꯗ ꯅꯠꯇꯦ ꯅꯣꯔꯣꯛꯇ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯖꯦꯇꯜꯐ꯭ꯂꯥꯠꯅꯣꯁꯅ ꯏꯚꯤꯟꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯑꯉꯛꯄꯃꯛ ꯂꯣꯏꯅꯅ ꯐ꯭ꯂꯣꯀꯤꯁꯨ ꯆꯣꯡꯁꯟꯗꯨꯅ ꯈꯥꯝꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯇꯜꯐ꯭ꯂꯥꯠꯅꯣꯁꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤꯅ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯏꯚꯤꯟꯁꯨ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯖꯦꯇꯜꯐ꯭ꯂꯥꯠꯅꯣꯁꯅ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯕ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯆꯗꯨꯅ ꯂꯩꯔꯤ ꯖꯦꯇꯜꯐ꯭ꯂꯥꯠꯅꯣꯁꯀꯤ
ngasi gi thajadaba tamthiba mawng asida Flokina nangna ngasi tawribsi karino haiduna nganglami Jetal Flanos ki machanupa amana Flokida Floki nangna masida kaimta pakhaikanu akoina hojik tawriba amadi tawgadoribasi nungsibagi damaktani aigi iyamba amadi ichebu nungsibagi damaktani haiduna Ivin gi macha singsi chongjan dun hat phaurakre Ivin nasu angang singsigidi maran amata laitabani pumnamak aigi irani makhoidadi khut thabiganu haiduna haijari adubu Ivin gi wafamchi amata tabidana ngakpiba amata yaudana mathang loina hatokre Floki su yam chauna Jetal Flanos ta nangi ngasi gi angau phaigi matausi toklo haiduna khamli Jetal Flanos na nate Floki nangna dumna haiganu aina numit sitabu matang kuina dagi ngairakpani ngasi di numit adu yaure haiduna Ivin gi family si mathang hatkre Ivin su upai letana kaptuna aina suhana nangi na gunbu khangamgadabani nangdi lai phattaba amagummani nasada minungsi amata chendaba sagummani haiduna thina chairakli Jetal Flanos na aina ngasi phawba pandam amagi dama hingakli madudi laman khumba sini Ivin ga Helgi gadi hatlukinu mapanda puthokro haiduna machanupa singchida inyathang pikre Floki di ngasi gi thawdo sida angakpa mugloinana wakhan nungaitana amuk phamthadun laikre tasengmadi Floki na khanjarubasi mafam sida lairiba miyoi singsi amuhana nungsinare haina khallubani adu masigi wana tainabada Jetal Flanos hoidi mafam sida yang wana laklibasi laman khumbo oina lakpo oiramle masi uda Floki su mathamoisi machetana amuk kaikre masidagi sinsi hongkhiduna keteka lomda mung lakre masida Vishakna maga loina riba nupi siga tumnu leiringai kanagumba ama lakpagi ingit asi phangbadagi mon makhadagi thang suri ma khonglai thuna satoklaga mamai si laithorakpada Vishaksu Aibar oirambadagi hiptha dun laikre Aibarna aina ngasi nanakta laklebasi kihanba lakpo oina thoklabara aina hantak nangi wakhanta duma khandu leire hairi Vishakna khaliba wakhanduna karino haiduna hangle Aibarna aina khalibasi aigi thaudang khara nangonda sinarasira haina khallibani nangna ngasi phawba laiba asigi daita mata chulawba tawde ka macha sida tumbaga chabaga tawduna dumak leiri aina pambadi nangsu aigi damak thaba khara tawhanbadi pami harakli Vishakna nangna aingonda tawhaninglaba thaba adu karino haiduna hangli Aibarna nangna kerekat pu thadokduna chatlaga Great Hall gi ningthau olabu unarusu maga marupuma oina loina sanduna aikogi hantak chakadoriba yokki lanpham asida yaunaba hairu cho hairakli Vishakna nangna hairibadu aina yadrabadi kamdauba hairakli Aibarna Vishakta ngahak yengammaga nang aina hairibsi indabasu yaroi Vishakka loina riba nupi sida mu onjanduna Aibarna nangi namingdi kari kawi haiduna hangli nupi sina Thora kawi hairakli Aibarna Thora nangsi aigi yama Vishakna ngasi phawba aiga unahanbagi tanja amata pibidri masina takpadi yama Vishakna nangbu yam nungsi habani Thora nasu ainasu Vishakpu yam nungsi yamnasu pamjai hairakli Aibarna adusu yamna phawa wani ainasu nakhoinina nungsinana leibasi uraga yam nungai yam harauba phawi adubu masida aina nungai tribasi madudi Thora bu aina hingna mai thagodoriba asini hairakli Vishakna Aibarda aina madu tawhaloi haiduna Aibar gi mangakam sida thang sori sina thamdu laikre Aibarna usitana noksalaklaga tawroi Thora bu aina mai thadona sungar haloi adubu nangna hayeng ayunganta hogatuna aina haiba thabaktugidamak kedaga thadoknaba tawgadabani haikre hojik mayamba Vishaksu upai leitana Aibarna hairibasi yabada takre masidagi sensi hongkhiduna Floki hoigi senda mulakre masida Ivinga Helgi gasi Jetal Flanos hoina nongmara sida mapanda langthoktuna thambiri Helgina kapchaduna mapa Ivinda baba aibu amukta ngakpiyu aina makhoibu mafam sida porakhibani adubu makhoina laman khumbagi wakhana sidi khalamgani habasi aina khangudre hairakli Ivinna nangna masigi damakta warorana hauji aikhoini da kari upai leiri hingbagi asa amata su leitre nachinau singna amadi nangi namana ibani bu thadoklamlaga loina chatkhravani hingauri basi ibani khatani hauji mu aikhoini na hingduna leirabagi kari athrano haiduna nongmara sida mapam chaji thak niktuna kapchari manungdana Flokina Jetal Flanos hoida wakhanji phungbangna duna nangna ngasi thabak singji kari gidamakta tawribano haiduna hangli Jetal Flanos na Floki nangna di kari khallibana makhoi misibu aina ngakpi gani haiduna khallibara hairakli Flokina aina di nangna Ivinbu ngakpi re khanduna asuk sang malam sang si lakhibani
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯥꯖꯕꯁꯤ ꯅꯪꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ ꯍꯥꯏꯔꯤ꯫ ꯖꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯐ꯭ꯂꯣꯀꯤ, ꯑꯩꯅ ꯏꯁꯣꯔ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯂꯣꯀꯤꯅ ꯅꯪ ꯍꯦꯜꯒꯤꯕꯨꯗꯤ ꯍꯥꯠꯀꯅꯨ, ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯃꯔꯥꯟ ꯑꯃꯠꯇ ꯂꯩꯇꯕꯅꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯊꯣꯔꯨꯟꯕꯨꯁꯨ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯃꯄꯥꯟꯁꯤꯗ ꯍꯦꯜꯒꯤꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯍꯥꯛ ꯑꯐꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯈꯟꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏꯕꯨꯁꯨ ꯀꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯗ ꯊꯥꯖꯕ ꯑꯁꯤ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯡꯉꯥꯟꯕꯒꯤ ꯁꯤꯟꯗ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯏꯚꯤꯟꯁꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯦꯇꯜ ꯐ꯭ꯂꯥꯅꯣꯁꯀꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯛꯂꯤ꯫ ꯍꯦꯜꯒꯤꯕꯨꯅ ꯏꯃꯨꯡꯗ ꯐ꯭ꯂꯣꯀꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯟꯈ꯭ꯔꯦ꯫ ꯖꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯏꯚꯤꯟꯗ ꯅꯪ ꯍꯧꯖꯤꯛ ꯁꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ, ꯅꯪ ꯑꯗꯨ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯅꯣꯟꯊꯗꯨꯅ ꯂꯩꯌꯨ, ꯅꯉꯛꯇꯨ ꯀꯛꯄꯗ ꯈꯔ ꯂꯥꯏꯅ ꯊꯣꯛꯅꯕ, ꯉꯁꯤꯗꯤ ꯀꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ꯫ ꯏꯚꯤꯟꯅ ꯑꯩꯅ ꯉꯁꯤꯁꯨ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯁꯤ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯖꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅꯁꯨ ꯏꯚꯤꯟꯕꯨ ꯉꯥꯛꯄꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯉꯛ ꯑꯁꯤ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯤ꯫ ꯃꯅꯨꯡꯗꯅ ꯍꯦꯜꯒꯤꯅ ꯐ꯭ꯂꯣꯀꯤꯗ ꯑꯩꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯕꯅꯤ, ꯑꯄꯣꯛꯄ ꯏꯄꯥꯒꯤ ꯃꯥꯏꯀꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯃꯈꯣꯏꯒ ꯄꯨꯟꯗꯨꯅ ꯂꯩꯈꯤꯕꯅꯤ, ꯑꯩ ꯉꯁꯤꯁꯨ ꯍꯤꯡꯕ ꯄꯥꯝꯂꯤ ꯐ꯭ꯂꯣꯀꯤ, ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯏꯔꯥꯟ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯂꯣꯀꯤꯅꯁꯨ ꯃꯈꯣꯏꯅꯁꯨ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯜꯒꯤꯁꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯍꯦꯜꯒꯤꯁꯨ ꯌꯥꯎꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯈꯪꯕꯗꯒꯤ ꯃꯅꯨꯡꯁꯤꯗ ꯃꯊꯟꯇ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯄꯥꯟꯗꯅ ꯖꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯏꯚꯤꯟꯕꯨ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯍꯦꯜꯒꯤꯕꯨ ꯑꯃꯨꯛ ꯍꯥꯠꯅꯕꯒꯤꯗꯃꯛ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜ ꯍꯣꯏꯅ ꯂꯩꯔꯤꯕ ꯏꯪꯂꯦꯟꯒꯤ ꯌꯣꯔꯛ ꯁꯤꯇꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯂꯥꯟꯃꯤꯁꯤꯡꯁꯤ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯍꯦꯔꯜꯁꯨ ꯕꯤꯌꯣꯟꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯖꯥꯜ ꯑꯣꯂꯞꯁꯟꯒꯤ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯕꯤꯌꯣꯟꯅ ꯍꯦꯔꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯁꯤꯗ ꯂꯥꯟꯒꯤ ꯄꯥꯎ ꯑꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯣ, ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯦꯗꯦꯀꯠꯇ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯍꯧꯖꯤꯛꯀꯤ ꯇꯥꯏꯃꯤꯡꯁꯤꯗ ꯁꯃꯨꯗ꯭ꯔꯕꯨ ꯂꯥꯟꯗꯨꯅ ꯆꯠꯁꯦ ꯍꯥꯏꯕ, ꯅꯀꯣꯛꯇꯨ ꯕꯦꯔꯥ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯃꯇꯝꯁꯤ ꯆꯞ ꯆꯥꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ, ꯑꯥꯏꯕꯔꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇꯗꯤ ꯇꯥꯏꯃꯤꯡꯁꯤ ꯆꯞ ꯆꯥꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛꯁꯤꯡ ꯑꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯥꯛꯄ ꯃꯇꯝꯅꯤ, ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯨꯔꯕꯁꯨ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤꯉꯩ ꯏꯁꯤꯡꯗ ꯍꯥꯟꯅ ꯂꯣꯏꯅ ꯂꯨꯞꯁꯟꯕ ꯇꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯐꯅ ꯈꯨꯗꯣꯡꯊꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯂꯥꯛꯂꯕꯁꯨ ꯃꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯅꯪꯅ ꯋꯥꯐꯝꯗꯨ ꯑꯗꯨ ꯌꯥꯝ ꯊꯥꯖꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ ꯋꯥꯐꯝꯁꯤ ꯑꯩꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯦꯔꯜꯅ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅ ꯋꯥꯐꯝ ꯑꯗꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯍꯣꯏ ꯍꯥꯏꯔꯝꯂꯤꯕꯅꯤ, ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯋꯥꯐꯝꯁꯤ ꯕꯕꯥꯅ ꯍꯥꯏꯕꯤꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯕꯤꯌꯣꯟꯒ ꯂꯥꯛꯃꯤꯟꯅꯈꯤꯕꯤ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯅꯁꯨ ꯍꯦꯔꯜꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯦ ꯈꯪꯕꯗꯒꯤ ꯅꯪꯗꯤ ꯅꯣꯡꯃꯇ ꯃꯪꯒ ꯃꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯁꯨ ꯒꯟꯍꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯕꯤꯌꯣꯟꯗ ꯅꯈꯣꯏ ꯕꯕꯥ ꯔꯦꯒꯅꯔꯅ ꯑꯥꯏꯕꯔꯕꯨ ꯑꯣꯏꯅ ꯈꯜꯂꯝꯂꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ, ꯋꯥꯐꯝꯁꯤ ꯅꯪꯅꯁꯨ ꯈꯪꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯋꯥꯐꯝꯗꯨ ꯑꯔꯥꯟꯕꯅꯤ, ꯕꯕꯥꯅ ꯑꯩꯕꯨ ꯑꯣꯏꯅ ꯈꯜꯂꯝꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯤ, ꯀꯦꯗꯦꯀꯠꯇ ꯑꯩꯒꯤ ꯍꯛ ꯆꯥꯎꯅ ꯂꯩ, ꯏꯍꯥꯟ ꯍꯥꯟꯅ ꯀꯦꯗꯦꯀꯠꯄꯨ ꯐꯪꯒꯗꯕꯁꯨ ꯑꯩꯅꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯑꯩꯅꯗꯤ ꯍꯥꯟꯅ ꯑꯥꯏꯕꯔꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩ, ꯃꯍꯥꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯀꯦꯗꯦꯀꯠꯀꯤ ꯅꯤꯡꯊꯧ ꯑꯁꯤ ꯑꯩꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥꯔꯤ ꯑꯗꯨꯗꯤ ꯑꯩꯒ ꯑꯣꯏꯅ ꯁꯥꯟꯅꯒꯗꯕꯅꯤ, ꯑꯥꯏꯕꯔꯒ ꯁꯥꯟꯅꯕꯒꯤ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯕꯤꯌꯣꯟ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯄꯗꯗꯤ ꯌꯥꯝ ꯂꯥꯏꯕ ꯋꯥꯅꯤ, ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗꯗꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯅꯤ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯅꯪ ꯁꯤꯔꯕ ꯃꯇꯨꯡ ꯑꯩꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯍꯧꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯑꯩ ꯉꯁꯤ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯖꯤꯁꯤ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯒꯦꯟꯍꯦꯜꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤ꯫ ꯑꯩ ꯂꯥꯟꯐꯝꯁꯤꯗ ꯁꯤꯈ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛ ꯇꯌꯥꯔꯤ ꯑꯗꯨ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯔꯜꯁꯨ ꯕꯤꯌꯣꯟꯅ ꯇꯛꯃꯟꯕꯗꯒꯤ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯏꯈꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯑꯁꯤ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤ ꯑꯃ ꯌꯥꯝ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯅꯧꯕ ꯑꯋꯥꯡꯂꯝꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯋꯦꯁꯦꯛꯁꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯃꯌꯥꯝ ꯄꯨꯟꯅ ꯋꯥ ꯑꯃ ꯈꯟꯅꯅꯕꯒꯤꯗꯃꯛ ꯁꯚꯥ ꯑꯃ ꯀꯧꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯇꯣꯔꯕꯤꯒ ꯎꯕꯥꯒꯁꯨ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀ ꯃꯇꯥꯡꯁꯤꯒꯤ ꯋꯥꯐꯝꯗ ꯋꯥ ꯀꯟꯅ ꯈꯟꯅꯔꯤ꯫
ꯎꯕꯥꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯂꯥꯛꯂꯤꯕꯁꯤꯡꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯈꯣꯏꯁꯤꯁꯨ ꯑꯋꯥꯡꯂꯪꯒꯤ ꯃꯤꯗꯤ ꯑꯣꯏꯔꯕ ꯃꯥꯜꯂꯦ, ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯁꯨ ꯕꯥꯏꯀꯤꯡꯅꯤ, ꯃꯐꯝꯁꯤꯗ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯗꯨꯅ ꯂꯨꯠ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯗꯨ ꯗꯕ꯭ꯂꯤꯟ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨ ꯂꯥꯟꯊꯣꯔꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯖꯍꯥꯖ ꯃꯁꯤꯡ ꯑꯁꯤꯅ ꯌꯥꯝꯗ꯭ꯔꯕꯗ 200ꯒꯨꯝꯕꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯅꯪꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡꯗꯗꯤ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯔꯥ? ꯃꯈꯣꯏꯅ ꯂꯥꯟꯃꯤ ꯀꯌꯥꯝꯗꯤ ꯊꯧꯔꯥꯡ ꯇꯧꯕ ꯉꯝꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯂꯥꯟꯃꯤ 2,000 ꯑꯃꯗꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯂꯥꯟꯐꯝꯗꯨꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯠꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯊꯧꯅꯥ ꯍꯥꯞꯅꯕ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ 1,000ꯒꯤ ꯃꯊꯛꯇꯗꯤ ꯑꯣꯏꯔꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯈꯣꯏꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ, ꯑꯩꯅꯁꯨ ꯂꯥꯟꯃꯤꯁꯤꯡꯗ ꯊꯧꯅꯥ ꯁꯣꯏꯗꯅ ꯍꯥꯞꯀꯅꯤ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯤꯅ ꯃꯈꯣꯏꯅ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯌꯦꯡꯂꯒ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯔꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯖꯨꯗꯤꯠꯅ ꯋꯥꯐꯝꯗꯨ ꯅꯪꯅ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯣꯔꯕꯤꯅ ꯑꯃꯨꯛ ꯉꯁꯤ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯣꯏꯔꯝꯃꯒꯁꯨ ꯅꯈꯣꯏꯕꯨ ꯀꯔꯤꯝꯇ ꯀꯤꯒꯗꯕ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯇꯣꯔꯕꯤꯒꯤ ꯋꯥꯐꯝꯁꯤꯗ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯗꯨꯅ ꯎꯕꯥ ꯅꯪꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯁꯔꯗꯥꯔ ꯍꯥꯞꯄꯤꯌꯨ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅꯁꯨ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯅꯤ, ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯒ ꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒꯤ ꯁꯔꯗꯥꯔ ꯍꯥꯞꯂꯕꯗꯤ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯕꯗꯤ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯏꯪꯂꯦꯟꯒꯤ ꯌꯣꯔꯛ ꯁꯤꯇꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯈꯨꯠꯂꯥꯏ ꯁꯥꯔꯤꯕꯁꯤꯡꯁꯤ ꯌꯥꯎꯁꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯕꯤꯌꯣꯟꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯨꯄꯤꯁꯤ ꯀꯥ ꯑꯃꯗ ꯃꯊꯟꯇ ꯀꯦꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯔꯜꯁꯤ ꯂꯥꯛꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯍꯦꯔꯜ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ ꯑꯗꯥꯏꯗ ꯂꯣꯟꯅ ꯂꯩꯗꯨꯅ ꯑꯩꯕꯨ ꯌꯦꯡꯕꯒꯤ ꯃꯊꯧ ꯀꯔꯤꯅꯣ? ꯅꯍꯥꯛ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯗꯣꯡ ꯗꯣꯡ ꯍꯥꯏꯌꯨ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯪꯒꯤ ꯍꯛꯄꯨ ꯃꯨꯟꯕ ꯉꯝꯂꯤꯕꯁꯤ ꯕꯤꯌꯣꯟ ꯈꯛꯇꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯒꯟꯍꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯍꯛ ꯃꯨꯟꯕ ꯉꯝꯒꯗꯕ ꯅꯤꯄꯥ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯦ ꯍꯥꯏꯕꯅꯤ, ꯏꯁꯣꯔꯅꯁꯨ ꯅꯪ ꯑꯩ ꯄꯨꯟꯅ ꯂꯩꯕ ꯑꯁꯤ ꯄꯥꯝꯂꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯂꯤ꯫ ꯒꯟꯍꯦꯜꯅ ꯑꯩꯅ ꯋꯥꯐꯝꯗꯨꯗꯗꯤ ꯌꯥꯝ ꯊꯥꯖꯔꯨꯕ ꯇꯧꯗꯦ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯌꯨ, ꯃꯇꯥꯡꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯒꯟꯍꯦꯜꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯝꯂꯤꯕ ꯅꯠꯇ꯭ꯔꯥ? ꯍꯦꯔꯜꯅ ꯍꯣꯏ ꯃꯗꯨ ꯑꯁꯦꯡꯕꯅꯤ, ꯃꯗꯨ ꯑꯩꯒꯤ ꯍꯣꯡꯂꯔꯣꯏꯗꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯔꯤ꯫ ꯒꯟꯍꯦꯜꯅ ꯑꯃꯨꯛ ꯑꯩꯁꯨ ꯅꯣꯔꯋꯦꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗ ꯒꯟꯍꯦꯜꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯕꯤꯌꯣꯟꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯔꯜꯅꯗꯤ ꯚꯥꯞ ꯐꯖꯟꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯐ꯭ꯂꯣꯀꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯁꯤꯟ ꯑꯗꯨꯗ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯖꯦꯇꯜꯐ꯭ꯂꯥꯅꯣꯁꯀꯤ ꯃꯆꯥꯅꯨꯄꯤ ꯑꯌꯨꯠꯁꯤ ꯃꯊꯟꯇ ꯁꯤꯡ ꯈꯔ ꯈꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯖꯦꯇꯜꯐ꯭ꯂꯥꯅꯣꯁ ꯍꯣꯏ ꯐ꯭ꯂꯣꯀꯤ ꯍꯣꯏꯁꯨ ꯏꯚꯤꯟꯒꯤ ꯐꯦꯃꯤꯂꯤꯕꯨ ꯇꯨꯝꯅ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯑꯌꯨꯠꯁꯨ ꯍꯔꯥꯎꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯏꯚꯤꯟ ꯍꯣꯏꯒꯤ ꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯦꯜꯒꯤ ꯍꯣꯏꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯦꯇꯜꯐ꯭ꯂꯥꯅꯣꯁꯅ ꯀꯔꯤꯝꯇ ꯈꯨꯝꯃꯝꯗꯕꯤꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯃꯅꯤꯡꯗ ꯁꯣꯜꯂꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯑꯌꯨꯠꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯌꯨꯠꯅ ꯐ꯭ꯂꯣꯀꯤꯗ ꯃꯐꯝꯗꯨꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯌꯨꯠꯇ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ, ꯅꯪꯒꯤ ꯅꯄꯥ ꯖꯦꯇꯜꯐ꯭ꯂꯥꯅꯣꯁꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯠꯈ꯭ꯔꯦ꯫ ꯅꯪꯒꯤ ꯕꯕꯥꯅ ꯃꯐꯝꯗꯨꯗ ꯆꯠꯂꯤꯕꯗꯨꯗꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ, ꯑꯩꯅꯁꯨ ꯃꯈꯣꯏꯕꯨ ꯈꯥꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯌꯨꯠꯁꯨ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ꯫ ꯑꯌꯨꯠꯅ ꯑꯃꯨꯛ ꯀꯞꯅ ꯍꯦꯜꯒꯤꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯍꯦꯜꯒꯤꯗꯤ ꯃꯊꯋꯥꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯕꯨꯁꯨ ꯑꯗꯨꯃꯛ ꯍꯥꯠꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯖꯦꯇꯜꯐ꯭ꯂꯥꯅꯣꯁꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯌꯨꯠꯇꯤ ꯀꯞꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯒꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯚꯤꯁꯛꯁꯤꯒꯤ ꯑꯥꯏꯕꯔꯒꯤ ꯌꯥꯊꯪꯗꯒꯤ ꯀ꯭ꯔꯥꯎꯟ ꯍꯣꯜꯒꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐ ꯎꯅꯕ ꯆꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕ ꯊꯣꯔꯥꯗ ꯅꯪ ꯃꯐꯝꯁꯤꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ, ꯑꯩ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤ, ꯑꯩꯒꯤ ꯏꯅꯥꯎ ꯑꯥꯏꯕꯔꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯞꯊꯣꯛꯅ ꯂꯩꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯝꯂꯒ ꯚꯤꯁꯛꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯏꯪꯂꯦꯟꯒꯤ ꯌꯣꯔꯛ ꯁꯤꯇꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯒ ꯒꯟꯍꯦꯜꯒꯁꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯑꯦꯟꯇꯤꯃꯦꯠ ꯑꯃ ꯇꯧꯈ꯭ꯔꯦ꯫
ꯁꯣꯝꯗꯅ ꯍꯦꯔꯜꯁꯨ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯖꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯀꯤ ꯃꯆꯥꯅꯨꯄꯤ ꯑꯌꯨꯠꯁꯤ ꯃꯐꯝꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤ ꯍꯩꯅꯔꯛꯇꯕꯗꯒꯤ ꯃꯊꯟꯇ ꯃꯐꯝ ꯑꯃꯗ ꯆꯦꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯂꯥꯛꯂꯒ ꯂꯨꯔꯕ ꯂꯣꯛ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯅꯁꯨ ꯌꯥꯝ ꯂꯥꯞꯅ ꯑꯌꯨꯠꯅ ꯂꯣꯛ ꯃꯄꯥꯟ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯁꯤ ꯎꯔꯦ꯫ ꯐ꯭ꯂꯣꯀꯤꯅ ꯑꯌꯨꯠꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯅꯤꯡꯗꯕꯗꯒꯤ ꯀꯟꯅ ꯀꯧꯔꯛꯂꯤ꯫ ꯑꯌꯨꯠꯁꯨ ꯐ꯭ꯂꯣꯀꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯃꯒ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯐ꯭ꯂꯣꯀꯤꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯑꯆꯨꯝ ꯑꯆꯨꯝ ꯀꯥꯏꯕ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯉꯁꯤꯗꯤ ꯐ꯭ꯂꯣꯀꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯐꯝꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫